ngasi phongkiba tongan tongan ba manipuri se phongsing amasum thokiba thodowa thoksing digi maruobi I pausing khongo saraga manipur top channel gi maikei digi myamna thamjigi ahanbada yamna thajaningo eba mafam digi musum yamna kininga oiba paw mana hairibe thodo se samna thokibani swari duga Miyoiba na Bongai Gons Crematorium da Miyoiba sarma thengnare haina report tawri hairibe thodo se Assam gi Bongai Gon district da Crematorium da humans mit saringai da hairiba Miyoisi phabani haidi adugo hairiba faraba Miyoisi maksi Bongai Gon digi maki maming khangmangam le maki mamingna Satish Chandra Rai kau haina su report tawri hairiba thodo si myamna khangnarakpasi local gi Hindu cremation gi ground da hairiba Miyoisi na Ashiba masada portion tawraga mawodu uba phangki amasum adugi matungda makna Sabagi saktam si ukibani haini su pausna su reporter okli villagers ni inform tawbagi matungina raisina cremation ground lemhowa human presence sabagi saktam uki loina na maki makhutta su piece anikha place oina paibisu uki haina source time 8 sina su makhata na su reporter Makasa tarapoina Manipur ge topa maruebi pausing myamda report jage myam lefok miyang taminasi numit nipani sa thagada ba hel mela chief minister en berena ngasi mayang imphal da hodokre hingnabagi namad miyamda hu yaw sinjak phijabi yaroi chief minister en bere Manipur da BJP anirak supatam gi oina lengak sesan pairak pugoloina numit chamani gi manungna thabak oina pangthokadaba singi saru am oina ngasi imphal west ki mayang imphal leiba en tomso public ground da Block Health Mela and Telemedicine Trust Ayushman Bharat Health and Wellness Center has WC Chief Minister and Berena Haunabi Matungina Haudokre Loinana Chief Minister and Berena Health for All Awards Impal West Kaya Kalap Awards Impal West Amadi Best CSO Award Impal West na Singmusian Toki Hingna bagi namada miyam da hu yaw bu chinjak pijabi yaro hainisu Chief Minister and Berena isang thona Fundokre Manipur gi district Taraga tarukta leba tongan da block humdra da CM's Health for All amadi CM gi Hakchang gi tengbang da yumpham oiduna pangthokadoribe health mela ngasi dagi horaga April 12 fawba numit nipani sumna pangthokani Bharat ki Prime Minister Narendra Modi gi lising makara lamdamasi gi miyoising masa maufana thamnaba gi pandamda khungang gi miyoising da lemna leyengba gi thabak paikhalakliba asigi khudong saba miyamna lawbi hauna vasu Chief Minister na appeal toki Loinana Community Health Center Amadi Health and Welfare Center sing the Chief Minister na monetary Amadi equipment singi tengbang singen toki miyam da haktheng na da yektaba masum nungai fan hingba masum Hakchang gi service lem na fangan ba haibisina mapung faraba primary health care gi khanaba miyeng ohen ba haibisi Prime Minister Narendra Modi gi vision amani haina Chief Minister na phongdoki loinana laukhatliba thaurang asina mayang imphal gi miyam pumbuda kana ba phangalagani haibi aset pathaja basu mangna phongdoki haina pausna makhatarakli Makasa tarakpoina to papaw akan manong lenusina pangal tabida yum kya humdokre ziri lambi da landslide thokpadagi lambi fauna khidre haukiba nungai matung pung amarom taba aduwai da sitkiba akan manong lenusina maramoiraga Hakchang district ki Waikhong subdivision gi manungsana leiba pangal tabida yum sa marom humdoktuna yamna sauna amanga ta thokon khari pauksi isna phamu pawgi matung inadi haukiba nungai matungda sitkiba akan manong lenusina aduna Pangal tabi Gram Panchayat ki manungsan ba pangal tabi mamang laikai gi yumthong sanirom leivigi manungda yumthong samarom amang ata thonkhre masida yum taruk tere romdi lokhat pa yada ba phibamda sokpuga loinana yum manungda leiba upukang thol yauna akai atoi nangan khari nonglei nungsida duna maram oiraga mongjam munindro ko bomi emagi yum main road ta paithokhtuna satok sinda sauna akai bapiki tungna Hakchang district ki additional SP Wongo police station ki OC Pangaltabi GP ki Pradhan and Indibala amadi member TS Rabina laktur yengsin ki loinana Wongo police station ki OC yauna Wongo lamkhai outpost ki police personnel club ki volunteers amadi laikai miyamna yumgi akai tuising lambi dagi lokhalaba matung mahuksagum amuhana satok sinta wihanki Nonglei nungsina maram oiraga hauzik yum kai leifam safam leitraba miyoisingi mateng pangbinaba pangaltabi GP gi Pradhan and Indibala na lengaki mari leinaba singi pungning sing silakli nakala maramda haukiba ihing nongai matungda sitkiba
अकन मनोंगले नुक्सित अमसु सुखिबा नोंगना मरम ओइरगा इम्फाल जिरिबम लंबिगी इरंग अमसुम खोंगसांगी मरक्ता सिंगनिंखाइरक्तुना लैंडस्लाइड थोखरे सिंगनिंखाइबदुना खोंग लंबी फाव चथोक चसिन यादबगी फिबमदा लैंडस्लाइड थोकपन मरम ओइरगा इम्फाल जिरिबम लंबी फाउनखिद्रे लैंडस्लाइड असिन इलेक्ट्रिक लाइन सु कखरे अमसुम टेलीकम्युनिकेशन गे मरी लेनबा थाबक सिंगसु यामना साउन अपन बथोनखरे लैंडस्लाइड अदुना मरम ओइरगा सिंगमाइदे साबा युम खरासु लैखोम लैनांग लोइनना सेंतरक्तुना अमांग अता थोनखरे हाइनसु प्रेसना फंबा पावसना हारि अमरमदा तामेंगलों अमदी दाइलोंग अदुगा IT road तसु मडस्लाइड थोकतुना लंबी चथोक चसिन अपन बथोनखरे हौजी एक्सकावेटर अमदे अतै लेबा कोथोकनबा मेसिन सिजिनदुना अकन ममोंगदा लंबी सेंगदोकपगी थाबक चथरी अमरमदा ngara nungthil sitkiba akan manonglei nungsidaduna lilongi tuwan tuwan ba maphamda yum kai kya amasu nonglei nungsitna amanga ta ton kre hairi hena pawsna sumakhatana phungdurakli makasa tarak poina to pa paw man more da leiriba fire substation lengana miyeng sangbidabadagi onthokpa phibam da leire Tengnopal district ki more subdivision ki manungsana Myanmar border town more da leiriba fire substation more gi building asi onthokpa phibam amada leire building asi khangkhawda ni khairak tuna misimina thokpa yabi akiba leire more borders town mehaulang pok thorak matamna mai kanana buhona bada asauba thaudang lawgudori fire substation more gi building asi gi phibam asi more border town leiriba community singi leader kiana lenga ki mari lenaba department singi makok thongba sina ningthina semina ba haijabadana tana local MLA singdasu haijabada ngasi phawba thabu oina pangthoktana lairakpani hairi haujuk more gi fire substation gi building asigi mafam kya yamna sauna sangna sekhai duna leibana maramoiduna yor harakpa matamna staff sing ki duna mapan senthokna ba kya yaukre maikan mada sijinari pe fire service ki gari thampham garage ki phibam su yamna sathina sokle amasum thong amadi thongnaw gi saruk sing फाव याउद्रे मसिगी मथक्ता फेयर स्टेशन मोरेगी स्टाफ सिंगना लैनबो क्वार्टर लेंगान साबगी थाबक पाइखतखिबादु हाउजु फाव लुसिनबा ngamdana लेरि स्टाफ सिंगी लाइफम मसि लाइफम ओइना जिंगना मथकुपा पखनमद यामना मवोंग तादना लेरि फेयर सब स्टेशन मोरेगी बिल्डिंग असि बिजोय कोइजमना फैमिली वेलफेयर गे मिनिस्टर ओइरिंग इंग्लिश सिंगनी दिगी अनि की अप्रैल 13 साबा होखिबदिगी हौजु फाव लुसिनदना लेरि सोहाइरि Makasa tarakpoina to papa man lampel gi RDO wing da hangba home isolation center ngasi dagi thingjin khre Manipur COVID-19 gi phibam nong gi fagalakpadagi Manipur lenga ki health department gi makhara RDO wing lampel da hanglamba home isolation center ngasi dagi hauna thingzile haini health director Dr. Razona tholakpa official order man haidi order sigi matung ino home isolation center sida duty toramba doctor nurse amade atai mari lena bi staff sing makoina hana posting taba mafam na ngasidagi hauna mathau pangthokpa hauraga ne dubo Manipur gi district sing da COVID-19 laisat ke mari leinana hana dagi hangdoktuna leiriba district home isolation center sing di makhatana dumak hana gum mathau tawkhigani so haidi Auto papa mana Manipuri cinema khaki oiba numit taraga mangani gi film festival hagdokre sai amasumna satharakpa Manipuri cinema na sai yankai surakpa gi golden jubilee gi tharam loisilakpa gi suru am oina ngarang April taraga mari dagi April kunga mapan fawba kunung mamang da leiba Manipur State Film Development Society gi auditorium da Manipuri cinema khakta gi oiba festival ngarang numidang wairam hagdokre Haudokpagi thoramatu da lamdamasigi saknairaba filmmaker Padma Shri Award Aribam Shyam Sharma MSFDA's ki Lifetime Achievement Award Senior Actor Kangambam Tomba amasum MSFDA's ki Lifetime Achievement Award suwariba saknairabi actress Yengkum Romana mathangsina chief guest of honor amadi presidents oina saruk yaduna haudokhi hanis paus na phongdorakli Makasa tarakpoina to papa mana MLA Bungjagin Baltebu Minister Ohenbiu Zomi Council BJP gana bulenga sigi Council of Minister gi Zomi Furup ki MLA ma oiriba Thanon Kendra gi MLA Bungjagin Balte Yohanbiu haina Zomi Council na appeal tarakli hiramasigi matang da Zomi Council na phongdorak gi matuina Zomi Furup amadi Furup asigi Constituent tribe mapan haibidi simte paite baifai sukte zau kom gangte mati amadi tangkhulgi apamba matungina MLA Bungjagin Baltebu Council of Minister Yohanbiu hairi Manipur da lairiba tribe singi manungda Naga Koki amadi Zomi haiba tribe si khwaidigi sawba khonglubni
Cabinet Minister gi masing asi taragani toi leikibana mamang digi hona Cabinet Minister gi pharmacy mitei frup ki mihut nipa naga gi ani koki amasum zawmi gi amamam oiduna lakpani state asida lairiba community gi balance amasum inclusive oiba council of minister da zawmi gi mihut bungjagin baltebu yohan biu haina zawmi council na makhatana so appeal torakli Makasa tharak poina to papaw mana en beren anirak subo na minister oirak pada BDF singna harau tiam okpog loina na thagat ba phongdok narakli haina sunga si phong ki se phong sida report torakli haukiba sahi manga mapung fana manipur gi minister oiduna lengak sasangi thabak mai pakna tarom la minister en beren anirak suboina manipur gi minister oina lengak sasan pairak pada Imphal West District BDF Welfare Association harau tayam okpag loina na minister na lebak kidamak tawriba thabak khudimak ta mai pakpu oiresano haina yep mongol pisari haina Imphal West District BDF Welfare Association Head Office Imphal gi Publicity Secretary Saikhom Ramesh na press ta tholapa sirol aman haidi sirol asin hai minister en berena BDF singi yaifana ba thabak kya hona biduna lakli English ngani ga taragani pan amadi kunda BDF singi kusuman lupa Lisingani ga songa thengkhang ahum lakte hengat piba amadi rasan mani lupa lisinga mai hengat piba goloina na English ngani ga kunga mathoi ga August kunga marida Manipur da lairiba apun BDF lising taraga sutna ga yangkai bu Ministry of Home Affairs New Delhi da updation taunaba proposal thabiba BDF singna kaudri amadi makhatana so award apana thalaba BDF singa yefa thorang kya pakat pirakani habi asek pathazba thamjari hadi Serolasin hai sei taragom de mapufani uniforms service am oina Manipur miam gi lantum punsikan bada asaw thongdang loduna Manipur lenga ki loen order ngakpada singtha ningai oina saruk yariba BDF singi sei gi service extension sei kudingi matam sana tawidabadagi awaba kya mayung duna lakli Saliba say sigi su English ngani ga kunga matogi Mars kuntraga matoida matam loikraba service extension matam sana tawidabadagi BDF singi oina Mars thagi honorarium phangdana lairi hairi phiba masida posagi mamol atia pakna wanglaba matam sida BDF singi apik kusuman matam sana pe bidaba habisi pung kunga mari subna mathau tawjariba BDF singda awaba kya mayona hale aduna matam sana service extension tawbinaba matam gi lengak ta haijaduna lakpani loinana stride phawbo tauduna yaningdaba kyarak phongdokrabasu haidi phongdokrabani su haidi loinana government asina apikpa kusumalna imung manu pujari bisinga awaba khangbiduna tubuda BDF singi service extension tabiu haini Imphal West District BDF Welfare Association na lengaki pukning singsilakli makhasa thrakoi na to papaw man isteki sakwa tharang semgat pahobada ngaidi nimit chamanigi action plan matungna sahi gi tawgani Chief Minister N. Beren Haikre State Sigi Sab Sab Suko Thorangi Tabak Hobodangari BJP Lengak 0.2 gi Numit Samanigi Action Plan Samagi Tabak Thoram Sing Luisilaba Matung Sahi Yuena Tawgataba Plan Hana Lauk Tolaka Tabak Togan Hensu Fongdoki Amaromdana BJP National Spokesperson Dr. Sumit Patra Impala Thunglari Haidi Ngasi Dr. Sumit Patra Impala Lakiba Kongsada Sina Atubu Matamgi Manung N. Beren Lusimu Sakar Saktolo Bayai Haina Tazanari Tazababa Pau Matung in Hausi Award Minister Taruk Hapkadori Basiga Mari Lena Mark Impala Laku Eramani Haina Tazanari Kana Bohang Liba Pharmacy Main Singatagi Hybrid Sapsana Kangamdri Adumapu Center Digi List Ama Puraglamba Haina Tazanari Sabsaba confirm over Pau Fangdri Another Ministry Hakudori Bisinga Sigimanunda Naha Karaga Senior Karaga Yana Rabaya Haina Su Tazanari Ngasi no manini manung dari soidana wasak lobu yai haina panari haina pausna sumakatana fongdorakli marak thani state si wang mana thokpa atopa pau khraga memna thamjage Jammu Kashmir security ga khuthokna bada terrorist mari sere kusu khulai phangle Jammu Kashmir gi Bantipura security ga khuthokna bada terrorist mari sere laikhidraba terrorist ngadu laskar I toibagi terrorist ni haiba khangam khre makoi digi AK rifles ani yamlaba maru mari saina na saba grenade phangle makoi ga tungan mafam kyare attack tawnaba plan tawrambani haibis khangmangamle hatkiba singadugi manungda reward puba terrorist yaw heri adumapu maming mathadi khangmangamdri han agency gi pauna fungdorakli makhatana mafam adur ahenba force thomjinduna operations atakre mipha mipungi paudi leite hadi amaromdana Kerala gi district tarada yellow alert thamkre akha araw yawna nungsitna sauna amata thokre Kerala da hokiba ningthokaba numitigi akha araw yawna akanba nungsit amadi nongna tungan mafam kya da sauna amata thokre yum kya mang takre mafam kya da landslide thokpodagi lambi kya fauna bayadre
IMD की रिपोर्ट मतुंग ina mathang gi numit mari ni fawra state aduda akan manonga loinana nungsit yauna akha araw laigin hadi state sarkar na district tara da section tharang pakanabasu mari lenaba administration sing da khangan khre hadi amaramdana UP da mai sakpada mari sere Meghalaya da akan manonglai nungsit na yum kya ham dokre Uttar Pradesh da mai sakpagi thawdok da miyoi mari sere laikhidraba singi mungda state sarkar na lupa lakh mari pigani lauthokre amana ngara awang nongpoki state sitkiba akan manonglai nungsina Meghalaya gi recovered sound amang ta thokre nonglai nungsit aduna yum kya mang takre landslide na mafam kya da lambi faunadre thawdok thokpham singda state sarkar na inquiry tawnaba khankre aduma pu thawdo aduda asiana yawbagi pawdi hauji pawgi oina leite so haidi amaromdana Putin na tang tara phawgi mamang na luisina na bakhan khre Ukraine gi lanmi samaga kuntra ga mari surrender tokre Russia gi president Vladimir Putin na leba aduna Ukraine gi mathak sa thariba military operation adu me tara phawgi mamang na akan be attack tawduna luisina na bakhan khre haujik su Ukraine gi Mariupol akan be attack sa thari Ukraine gi lanmi samaga kuntra ga mari Russia lanmi de surrender tokre amana German na Ukraine na mating pangna bu khulai sing thajilaktuna Poland yorakre hari US na su Ukraine kulai supply tawna bu kulai sing thajinba hokre so haidi atop pawmana mari mata yaudana hospital da thamlamba anaba ama laikhidre thasigi taraga mathugi ayupung mapalom tabada regional institute of medical science layeng sangda mari mata amata yaudana layeng lakhiba anaba ma thasigi taraga ni thoide laikhidre ba mi edu W Premanand sahi nifugatare kabu Imphal West ki kangjabi lerak takini RIMS ki MS Professor and Sanjina laikhidraba miwesi gi mari makong thigana naba Lamphel Police Station gi OC report takre hari thasi ki taraga ni thoide laikhidraba miwesi alcoholic hepatitis amadi septic shock oiram yai soidi laikhidraba miwesi RIMS ki mokta thamkiba ga loinana mari mata sing lakna bazu khongalakli haina phongdorakli Makasa tarak po na to papaw mana lamgi wathok thok to na balenga na miyeng sangbiyo nungkhal ziribam gi area bu Tamenglong onthok kadabani haina aki khang pirambagi matana ziribam Babupura da lebe apex budi mo riba ziribam department organization JDO gi office ta paw gi mifam ama pangtokre pawmi sing una baduda JDO gi secretary Priyanand amadi JDO gi members sing loinana nungkhal laisabithol amadi manak nak na leba khul singi khunja singbu saruk yakhi pawmi singu una baduda JDO gi secretary Priyanandan hai tha siki taragom dogi ayuk pung taramathoi taba duwaida jiribam gi nungkhal village da khasiya gi ningthaugi aming jiribam gi Vidyanagar da leba pauksing pangkhot phai gi daya khasiya gi moni hariba miyoi singa sina jiribam area gi Nungkhal village da Tamenglong police amadi Tamenglong khunja sing yauna miyoi nifurom laklaga nungkhal khunja sing da masudi khulasida laining labadi Tamenglong che sang pai gadabani amadi mafam asida laining labadi kheda gor hai gadabani haina aki akhang piram amadi mafam aduda nauna sagasabi yumgi pillar sing thugwairam amadi khunja sing warning toramba si lebak thibani so haidi atopa paw manamo nunglaingoi pekpagi athingba handoktrabadi railway project sing asidagi thingzele amka nomagi khusumal tanduna to rail dagi nunglaingoi kotpada high court of Manipur na thamliba athingba sing Manipur lengangna atubu matamda handokna ba phirep loraktrabadi mapalamgi construction gi company amadi railway project ki thabak thoram sing asidagi athingba thamlagani haina all Manipur quarry association amka yauna tungan sinmi singi lup kunna punsinduna semba joint committee na lauthokre New Kaithel Manbidanga si pangthokiba pawmi sing unaba ma da amka gi treasurer TS Sanjoina hakibada nunglaingoi pek tuna imung manung puriba sinmi kya gi puksak thadalaga mapalam gi company singa masagi mission amadi gari sizinatuna torel dagi pekning banunglaingoi pekpada athingba thamdaba haibisi lebak thibani maramaduna company singna nunglaingoi pekpagi thabak sing thingmagi mathakta Dimapur rom dagi yumkai sabada sangba polam sing pusilakpasu kudak thagi athingba thamnagani athingba sigi meyok thabak toranglabadi madura tholakpa apafatagi teksa punama masa masana pugadabani loinana joint committee asina sangshiliba khongjang asida stone crusher tawriba singnasu mapung phana sogat piu haina committee asigi mekedi appeal tawki loisilak poina ten ma paw khorana sangai gi sadong oigani singnaba sa sema kiji taraga matuya konana phakiba madi senaba sing sarak piu satliba
Sayisigi Mars Kuntraga Matuida Forest Department Amadi Lanai Organization Singalonana Malim Sidigi Mutkitra Haidana Mipainatuna Pali Velingas Akan Mamona Silib Sangai Maya and a single Sa Semakizi Taraga Matuga Kona Fakiba MD Aslam Kawa Muyashina Hydorapodigi Masamamin Tatulava Kabulam Zonestan Park to in a Sap Haba Gang Kutpugi Mui Nipan Nasi Papa Paduna Matik Sava Sairak Piduna Levigi Thawong sigi maram Forest Minister amadi Manipur Forest Department amadi sumna miyamna khangan binaba Manipur da leiba wildlife amadi nature da based toba organization club kya gi apunba joint body mo riba joint coordination committee on wildlife and biodiversity JCCWB Manipur na phongdorakli Loshila ko na to papawam na ngasigi state siguri COVID-19 update miyamna tentak na thamjaramge ngasiguri positivity rate si 1.7% aduga mi amata laikidabagi report lakte subnagi mi ahum khak ngasi nawna COVID-19 na positive oiba thengna rakhi aduga ngasi goiriba covid test tokiba mi masing sina mi samaga humdraga marigni ngasi COVID-19 na positive oiba thengna rakhra mi ahum sisu sandel digi ama Impal East dagi mi amane duga Thobal dagi mi ama pun mi ahum nawna COVID-19 na positive oiba thengna rakhi hanesu report tawri duga hawsgo inadi mi am paus matang sa lusinjarage ama sum pathok sagi bi soiki balan ki bi yawrusu mi am ngakpi gani Matam gi ba marui bi ipok sum yam da lepa daitan update pizra kan su channel sigi mai ke digi myam gi mafam na thamjari and thank you